Mayang Imphal Assembly Constituency gi Bengun Laukok amadi Wabagai Constituency gi Haibong Makhong Khul ani samnaba Imphal Turel mathakta Saba houramlaga machi lengdana leiriba Balley Bridge asi athuba matamda loisindragadi miyamgi oiba achouba ehou laknaba sem saba loire haina Joint Youth Development Committee Mayang Imphal Maitei Pangal gi President Chesam Achouba na cheksinwa thamlakli Hiramasiga Mari Lenana Bengun Youth Development Association Laukok Youth Development Committee amadi Joint Youth Development Committee na sinduna pangthokpa paumi-singa unaba amada achoubana makataraduna hai thong asi Manipur State Rural Road Development Agency na PMGSY scheme gi makada lupa crore 3.5 changna sabani thong asi contractor singna thong asi ki makhong ani houramlaba matungda thong sabagi yot sing puraklaga thanamle yot sing asi su marakta calling chaba kaya amasu yauri adubo hairiba yot sing adu ngasi fawba pankhattabagi mathakta thong sabagi makha taba atai thabak pumba lepkhibadagi chahiye sigi anganba sarukta Bengun Youth Development Association Laukok Youth Development Committee amadi Joint Youth Development Committee ga department gi official amadi thikadar yauraga faminabada chahiye sigi me thagi manungda thong asi loisingani haina yanakhi Madugi matungina thong makhongda laiba khara hairamlaga thong sabagi thabak pumba lepkhibani asigumba fibam asidagi mahaki maikeidagi department da thabak lepa asigi matangda RTI thabasu paukum piraktre asumna thong loisindaba asina maramoiraga maikei asomgi miyamna thengnariba awaba kaya asi loop ahum asigi maikeidagi su Manipur gi governor da wakatlagani loinana thabaga sisu athubada loidragadi loop ahum na miyam ga loinana akanba khongjang kayasu changsin lagani haiki Hauzik aikoina lepchari ba famasi Bengun Laukok ka Imphal West district ki khoigi mai Imphal kendra gi manung chaliba Bengun Laukok ward number 11 2021 polling ni aikoina hi lepchari ba famasi aduga somda khoigi tungdu uriba turel wangma somda leiriba jaga sina Wabagai kendra gi Thawal district ki mafam amakhani hairiba Bengun Laukok tu akoigi haibong makhong phaunaba bridge MSRRDA gi bieng makhada PMGSY na suriba thabak haitare sigi bridge suriba thabak se matam kaya gi mamangdagi sumaina adum akoigi uriba construction phibam masida dum leire isi yam kuire hari pose masigi matangda masiga punna akoigi program thong bada yauminaba aduga construction tawbada hawbada yauminaba thong mafam khara Manipur gi mafam khara da thong ayamba dum loisana khare PMGSY gi aduga moigi PWD gi sumba yawba singi thong da ibal mai Imphal manungda mai Imphal kendra ga lonaba jaga singda khoi Thawal district ka Kaching district ka adagi Yanglong ga sumaina tainaba jaga singsida lairiba thong si punna mapan ne hari mapan sigi manungda mafam asida uriba bridge ina hari basigi bridge ina sigi PM da yamna henjanna thabukta so khoigi delay tawba aduga lairiba sarambiba khoina moi makhong jungamiba kano mayam singjisu yamna mong marin ta daba adu puraiba yotsisu khoigi amanba thong amadagi sidhuaga purakpa manba adugumba oiba lairi posi masigi matangda khoigi Bengunda leiba miyamgi kholaw ma kana lakpadagi haukiba tang tara thamari 2025 ta Bengun Youth Development Association Baidagi office haitare Bengun Salamat Bazar da leiriba Baidagi office ta matamdugi ward number 11 gi councillor amadi aduga khoigi Joint Youth Development Committee Mayang Imphal Maitei Pangan gi committee president isa yauna department gi masa yauna sida aduga khoigi thabuk choriba sub contractor aduga khoigi resar contractor punna moi masen yauna hariba thongsi phibam se haujuk khul thangnaba ani sida leiriba haitare village ani sida leiri se songi lakom saisdai da hojik se khoigi angang khagi schooling chatpa khotpa adagi kano tawba se mahai tampham sangse yamna thongsi lalaga chatpa yadraga di haitare chatlaga tamma jaga oibana haujuk khoi litala masala riba jaga se yamna phibam sokpa ngasidagi sahi kayagi mamangdagi phibam adum sola masi sahi khudingi adum school karak pangang singse school chalwaga halakpa kanda thong asda khoi lithadana tadana angang sigibagi thodokse adum kayarak hanjan thokpa masigi mayam singjina hojik mafam sida department na madi government na mafam sidaida khoi bridge habina ba ina haurammiba polasi athu matamda masi loisandragadi angang nupi mayam ama sida khoi mai masing tambagi
ꯊꯪꯅꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯡꯁꯤꯗ ꯃꯅꯤꯡꯁꯤꯗ ꯋꯥꯡꯃꯁꯨ ꯎꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗꯩꯗ ꯁꯤ ꯂꯩꯀꯥꯏꯁꯤ ꯃꯤꯁꯦ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕ ꯀꯥꯕꯅꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯁꯥ ꯑꯦꯁꯣ ꯃꯁꯥ ꯌꯥꯎꯅ ꯑꯗꯨꯒ ꯊꯤꯀꯥꯗꯥꯔꯁꯤꯡ ꯊꯕꯛ ꯁꯨꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯌꯥꯎꯅ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯇ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯆꯠꯂꯤꯁꯦ ꯃꯦ ꯊꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯐꯥꯎ ꯃꯅꯨꯡꯗ ꯃꯥꯔꯆ ꯊꯥꯅꯤ ꯑꯩꯈꯣꯏꯒ ꯐꯝꯃꯤꯟꯅꯕ ꯊꯥꯁꯦ ꯃꯥꯔꯆꯁꯤ ꯁꯤ ꯃꯦ ꯐꯥꯎ ꯃꯅꯨꯡꯗ ꯊꯕꯛꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯩꯗ ꯃꯣꯏꯅ ꯑꯦꯄ꯭ꯔꯤꯜ ꯐꯥꯎꯇꯪ ꯄꯤꯌꯨ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯐꯥꯎ ꯃꯇꯝ ꯄꯤ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯐꯥꯎꯕꯁꯤꯗꯩꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯁꯤꯒꯤ ꯂꯩꯕꯥꯛ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇꯥꯜ ꯂꯩꯕꯥꯛ ꯈꯔꯁꯤ ꯑꯁꯣꯝ ꯋꯥꯡꯃꯁꯨ ꯁꯣꯝ ꯋꯥꯡꯃꯁꯨ ꯒꯥꯔꯤ ꯈꯔ ꯍꯥꯏꯁꯟꯅꯔꯝꯃ ꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯤꯜꯗꯤꯡ ꯀꯩꯅꯣ ꯊꯣꯡꯁꯤꯒꯤ ꯅꯃꯨꯅꯥ ꯑꯃꯐꯥꯎ ꯎꯕ ꯐꯪꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯈꯤꯕ ꯇꯥꯡ 30 ꯊꯥ 4 2025ꯗ ꯃꯔꯤ ꯂꯩꯅꯕ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ MSRRDAꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯀꯥꯟꯗ ꯑꯩ ꯆꯦꯁꯝ ꯑꯆꯧꯕ ꯑꯩ ꯏꯁꯥꯒꯤ ꯃꯤꯡꯗ ꯑꯩꯅ ꯃꯌꯥꯏ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯕ꯭ꯔꯤꯖ ꯁꯥꯔꯤꯕꯁꯤꯡꯁꯦ ꯀꯟꯁꯇ꯭ꯔꯛꯁꯟ ꯂꯣꯏꯁꯤꯟꯗꯕ ꯑꯗꯨꯒ ꯂꯣꯏꯁꯤꯟꯗꯕ ꯂꯩꯔꯤꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ RTI ꯗꯤꯄꯥꯔꯠꯃꯦꯟꯗꯁꯨ ꯊꯥꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯐꯥꯎ ꯄꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯥ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯀꯂꯤꯛ ꯑꯦꯁꯣꯁꯤꯡ ꯂꯥꯛꯑꯒ ꯕꯦꯡꯒꯨꯜ ꯌꯨꯠ ꯗꯤꯕꯦꯂꯞꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯐꯝꯃꯤꯟꯅꯔꯒ ꯂꯩꯔꯤꯕ ꯕꯦꯡꯒꯨꯜꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯀꯥꯎꯟꯁꯤꯂꯔ ꯃꯁꯥ ꯌꯥꯎꯅ ꯐꯝꯃꯤꯟꯅꯔꯒ ꯊꯤꯀꯥꯗꯥꯔꯁꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯁꯤ ꯂꯣꯏꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯊꯕꯛꯁꯤ ꯃꯐꯝꯁꯤꯗ ꯍꯥꯏꯔꯤꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯅ ꯍꯥꯏꯔꯤꯕ ꯊꯤꯀꯥꯗꯥꯔꯁꯤꯅ ꯊꯕꯛ ꯁꯨꯍꯟꯗꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯅꯈꯤꯕ ꯄꯣꯠꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ PMJSYꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯀꯥꯟꯗ ꯏꯁꯥ ꯌꯥꯎꯅ ꯆꯠꯂꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯎꯅꯖꯔꯨꯔꯦ ꯑꯗꯨꯒ ꯃꯁꯥꯗꯤ ꯐꯪꯅꯖꯔꯛꯇ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯩꯗ ꯃꯣꯏꯒꯤ ꯁ꯭ꯇꯥꯐꯀꯤ ꯑꯦꯁꯣꯅꯤ ꯀꯩꯅꯤ ꯍꯥꯏꯕ ꯃꯣꯏ ꯁ꯭ꯇꯥꯐ ꯈꯔ ꯂꯩꯔꯝꯃꯦ ꯃꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯊꯣꯡꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯗꯥꯝ ꯃꯁꯥ ꯌꯥꯎꯅ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯃꯤ ꯑꯃꯐꯥꯎ ꯇꯥꯕ ꯎꯗꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯑꯊꯨꯕꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯗ ꯀꯔꯤꯗ ꯌꯥꯝꯅ ꯏꯔꯥꯡ ꯁꯥꯒꯠꯄ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯒ ꯁꯤ ꯌꯧꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯋꯥꯅꯔꯤꯉꯩ ꯆꯩꯅꯨꯡꯁꯤꯗꯩꯗ ꯃꯁꯨꯝꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯗꯁꯨ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯥꯏꯔꯝꯃꯤꯁꯤ ꯉꯁꯤ ꯍꯞꯇꯥ ꯑꯅꯤꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯍꯥꯏꯗꯦ RTI ꯊꯥꯔꯦ ꯔꯥꯏꯠ ꯇꯨ ꯑꯦꯛ 2005ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯁꯨ ꯀꯩꯒꯨꯝꯕ ꯔꯤꯖꯜ ꯑꯃꯐꯥꯎ ꯄꯤꯗꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯊꯤꯀꯥꯗꯥꯔꯁꯤꯡ ꯑꯗꯨ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯃꯁꯥ ꯌꯥꯎꯅ ꯍꯥꯏꯅꯔꯝꯃꯕ ꯈꯨꯜ ꯂꯩꯀꯥꯏꯒ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯤꯒ ꯋꯥꯔꯦꯞ ꯂꯧꯅꯗꯅ ꯏꯅꯔꯝꯕ ꯃꯁꯥ ꯌꯥꯎꯕ ꯑꯗꯨꯒꯤꯁꯨ ꯊꯕꯛ ꯑꯣꯏꯅ ꯑꯃꯐꯥꯎ ꯑꯣꯟꯊꯣꯛꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯤꯇꯥ ꯂꯩꯕꯥꯛ ꯈꯔ ꯊꯥꯖꯤꯜꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯆꯪꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯒꯚꯔꯅꯔꯗ ꯃꯁꯤꯒꯤ ꯑꯏꯕ ꯆꯦ ꯑꯃ ꯄꯤꯔꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯍꯛ ꯂꯨꯠꯅ ꯑꯩꯈꯣꯏꯒꯤ ꯐꯣꯡꯅ ꯁꯥꯈꯨꯜ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣ ꯍꯛ ꯂꯨꯠ ꯇꯧꯔꯤꯕ ꯁꯤꯒꯨꯝꯕ ꯊꯤꯀꯥꯗꯥꯔꯁꯤꯡꯁꯦ ꯃꯁꯨꯝꯕ ꯊꯤꯀꯥꯗꯥꯔꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯅꯤꯡꯉꯥꯏꯗꯃꯛꯇ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯋꯥꯀꯠꯂꯒꯅꯤ ꯑꯃꯗꯤ ꯆꯦ ꯊꯥꯔꯒꯅꯤ ꯃꯣꯏꯒꯤ ꯃꯊꯛꯇ ꯀꯦꯁ ꯇꯧꯔꯒꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯦꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯊꯝꯖꯔꯤꯁꯦ ꯍꯥꯏꯔꯤꯕ ꯁꯤꯗ ꯃꯃꯥꯡꯗ ꯎꯔꯤꯕ ꯌꯣꯠꯁꯤꯡ ꯑꯁꯤꯁꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯝ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯎꯕꯤꯔꯝꯃꯅꯤ ꯍꯥꯏꯔꯤꯕ ꯌꯣꯠꯁꯤꯡ ꯑꯁꯤꯁꯨ ꯁꯦꯀꯦꯜ ꯍꯦꯜꯂ ꯀꯩꯅꯣ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯌꯥꯔ ꯚꯤꯖꯟ ꯃꯦꯗꯤꯌꯥ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯤꯕꯤꯒꯗꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯒꯚꯔꯅꯔꯗ ꯆꯦ ꯏꯔꯒ ꯄꯤꯁꯜꯂꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯤꯀꯥꯗꯥꯔ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤꯌꯥꯝꯒꯤ ꯍꯛ ꯐꯣꯡꯅ ꯁꯥꯈꯨꯟ ꯇꯧꯕ ꯄꯥꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤꯕꯨ ꯃꯁꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯤ ꯈꯟꯕ ꯉꯝꯗꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯁꯥꯕ ꯁꯤꯒꯨꯝꯕ ꯊꯤꯀꯥꯗꯥꯔꯁꯤꯡꯁꯤꯒꯤ ꯃꯊꯛꯇꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯀꯦꯁ ꯇꯧꯔꯒꯅꯤ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯤꯗꯤꯌꯥ